Hey guys, I feel so kuidre. Ekoi ayama master bungai bani. Adu masina tava to cricket game kya amsu sanari. England India match singba the interesting oiba match kya amsu hoju sanari bani. Matangs the good news sam haragadi. 1x bet hariba legal lord Indian bookmaker si Kyoto South license tagi international certification fangle. 1x the withdraw natraga deposit oda yam live haibu oi. Adongi winnings yam line fangba yagani. On the deposit over subscriber sing $100 tagi hobu yagani. Adongi winnings PTM bank amdi method sing tagi yam line withdraw to we hali. Pambi sing na try to view 1x link amdi promo code pin comment tagi fangbigani. Cricket pambi sing 1x bet kaloin na sana view dawing view. Chaksa hizana wada ai sanga sabu tuksali mayam warobiya deko. Haiba haksang yam khanjabi manavado sanga sadragasu sagi matu saungi jaketi madum lilamgani. San sadragasu samgum kadi dum thaumgani. Adubu jinjak pungto to khaiba mi kanglup ama thorogli. Makoisti sanga yerum sangom chadaba khaknatana achapot oira phau sanga gi masak yaw haiba jasima sungsa hek chadaba chab dilai khradana chanaba nataba sanga ri puthop pot haiba jasima sungsnex nadaba leather jacket litaba son khungup tongdaba ningtham thada lumnaba samto gi frit khongrong litaba setaba vegan haina khangnaba mi kanglup ama thorogli khoi phau thakdaba mi kanglupni bamon natraga brahmin ka ada lehore makoisdi sanga chadedi hairaga yerum sangom de dum chaba vegetarian singasu o Khak khetnari bani ngasigi videos da maroina nei na jagadori base vegan singi punsi mahing maroina makoina chariba sanga yaw da chinjaksna makoi gi punsi sangdo han bazala makoi se nai yaw gi chang han tha bazala sanga chaba min iterai khoina punsi tengan bazala ai khoi su punsi nung sang nam gdama sanga sim pung phani hel hona phadori bra haiba vegan versus min iter haibsi matang da marik chumna khangina se 2008 da America gi apun mamising da vacancy percentage ta haragana subne 0.5% masing da haragana lakh tararum yaurongki adubu masing si chahi taruk ki matung 2014 da di fana fazana wangklamki haw kraba sanga angaw ataw gi mahawga leiga khainan bangamba sanga nungsibi gi mayai kanman kibana mahaw ka thokpa ngamba jiba pan ba chawa tokadabani masagi hingpam thokpa matam yohanda manung matam zadana hatok pibase tamthibali chani hives da thajajaba sanga bu jinjak oi gi mayok tleiba vegan masing se 2014 da di US ke pan ba misingi 2.5% mayai yoslamki masi fanoiduna so vegan masing dagi malem gi oina sanga chaba mi gi masing na di ontok sathina chang yamne helibani veganism gi wakhalon sigi matang dadi atopa video mada kharuk thana khangmina se ngasi gi oina di makhoi ga jinjak khena bagi matungina haksel gi phiwam da kya yamna khenai haibadu naina bhor se sanga gi potho amata sadrabnina vegan singna sari jinjak khusa se harbi bora maga manai harbi bora haibadi manama singkhak chaba sun giraffe sajina singba jiba sing snidana kaina angang oni da tamakibudune nakalamurum da mid eater size of gi wani nang isti omnivore chingibani maramde khoidi manamasing de horaga sanga su punna lokalibani hangam ga porong ga thongba soibong ga ukabi ga thongba da bukham sitpa kangune omnivore haiba waisi letin wahidi gi lakpani omni haibadi khudingma punamak haibani VORARE haibana chathokpa yot pa haibani miyoi bisingsti ngalinge matamdagi harbi borgum manamasing aktasu sadaba kaniborgum sang aktasu sadaba animak siloina saba ekoi omnivore sidum oiduna laidana thajane masi oiduna so miyoi kharanadi sanga helaga harbi borgum manamasing khak charaga hinglabata miyoi bi hakchang se pandolomna best level da fanbang ngamgani oithokani ne chena thajajari matangs da scientist na kari phungdui haibadu munna khangmina se ahlising ni from da paktak chathaki study amada sanga sabsingna body mass index si BMI si khoi wanglamki vegetarian singna mayai de lekhi amadi vegan singna khoi nemki Finland da pangthoki study amadana vegan sing jinja khusa saba makoi gi punsi maing da hingmasna rheumatoid arthritis hariba tang pongkhatpa tang chikpa makal gi anabs laing bada chauna kanhan ba yai dana phongtoi vegetarian amadi sanga chaw singa sangdam nabada hypertension BP wangandab gi changsi vegan sing ne heli dana scientist sing na phungtoi thamoi lena natraga stroke thop gi chang so vegan sing ni nem dana makhatari adubu masi haigna so sanga chaw sing na BMI ka iwang wang ki bai maram si sanga chaw fatta bai ni dana dokta samjilaga haibadi amuk siam chauna landori bani maramdi sanga chaw bai afava kanawaso bari madari bani aikoina puning jangsin bigadabadi sari basana tranga dogi quality edudani scientist na asumna phongdor khibla laikre madudi red meat amadi saturated fat chavana coronary heart disease haribali nas nabaga mari lenagani khanar madu aran bani mari lenaram dredana phongdor khibla laikre
hakchangda khwai amangda tholibasti sada process meetingsnidana expertsingna phungdoi evolution gi oiba yengdagi neinabdaso sanga manamasingani maksawa jiba omnivore oirambasna ikhoina budiloksing wangba asingba brain panba jiba mo oiramisigasu marilina ganidana scientistsingna phungdoi sanga da protein changyam wangna yawi haibasi ikang khangraba wani hoi manamasingnasu yawbudi yawi adubu protein gi matangstadi makhoi da yawbasi khaknadi yarakte makhoi de phangba proteins di amino acid amana traga mekta walakpana ikoi haksang da maroiba amino acid ki sang sei yawsinna phangba ngamgande protein gi oinadi sanga de phangbasna best oil study amagi matungina protein chang chap manan sara phau sanga chabin pisingna chadabi vegetarian singdagi muscle mass heli dan phongdokhi utkhi matangstagi aikoina khangsin bayabase vegan oibada hakselgi kanava advantage kar phanglagasu hakchangda phangpham thokko machi khara makhoi gi chinjaksdagi phangba ngamdabana mangjawa sothaba khara sodamung leigani haivani kudamoina vitamin B12 sei manamasing amatada chanaba yaba sangda yaute thengnadi adana American Dietetic Association AD na phungdoi maramsna vegan singna vitamin B12 phangge haragadi vitamin leiraga thakpa chaba natraga fortified foods ani manamasing masel boiragasu tongan ba mahimarong kya punsinaduna masal marang kya thakna semba soy milk na singba khutjang mujinja khara chabagi tangai fadaba leigani hakchang da maroi khraba omega 3 fatty acid asisu vegan sing jinjak dagi phangbada yam luna thoi sanga sadana masi phangge haragadi algae supplement chabagi tangai fadaba lei hakchang da phangpham thokko machi phanglogdamak vitamin leidana chaba supplement chaba haibisna veganism sei masi unnatural oi mausa oide haibadi yai adubu masina veganism sei hakchang sokningai oi haibadi amuksu yadri amang atong leiba pone amang atong leibista dom jarak jahingna soidana pokpiram gani maramsna kari karma jinja khusa chabana tasengna punsining sangal haibis khangnabudamai khoi Japan gi Okinawa harim farmsida chalase mapamsda chanari jinjaksna malem goina khwaiyak chang phaba punsi sangan jinjak khusani dana expression longnari maramdi prithvi goina centenarians ani masagi chahi chama natraga cham henba mi khwaide leiba phamsi Okinawa hariba Japan gi thachna wari bani maphamsigi praja singna kari chai makhoina khwaide namna sawse panbi dei phangba carbohydrates ni makhoisu vegan singadi yam manai khenari basi makhoidi akhanna batan jamadi thorom singdadi sanga sedum chai maroina pork chagali jayolgi oina murakti yamda binga su khasik dum chai masna ikoina best level da hakjang phana leigi haragadi sanga masjid khara torsu chagadabni haibagi prupti tawti atubu ikoina best level hakjang phage haragadi mapung phana vegan oidragasu hakjang tik tik lawbudi oithoi punsin sangbadam oithoi haibasimadi tarangna khanghalli jinja khusa ama boiro kara hinjendraba isagi topum topo khanglagadi best level hakjang phabasei aduma oithoi haibane cricket pamibsing 1x bet kaloina na sanavio dawing bio 1x lingamdi promo code pin comment dagi phangbi ga apps download to bio made bonus kidamuk promo code sinavio